subscribe now and press the bell icon. Never miss an update. Another Zaina Lakpada, Kogi, Kanglai Movie World Hariba, Kogi, YouTube channel, the Swimming, Tabiba, Manipurgi, Musizara by Chino, Punopo, Senen, and Siga Makati Tarano, Oxeri. Amadi, another Zaina Lakpa Sida, Manipurbu, Hena Pava, Hena Sakapunayam, or Rasuna, Quena, with Pijari Aduga, Manipuri film the Matam Kayagi Mamang the Gi. Awa anak kaya khang duna koi silulat ki matam dagi awa anak kaya khang ga koi film gi lamda thawai yaw duna lagleba koi Manipur ki film gi saknai raba ahalama mayam nadi sak khangbi bas yarmuni adu khangum da basu mayam yarmuni maram di alase koi film gi acting gi line da natana koi back screen da haibadi nam na nabi da makta executive producer oidana asila rangi adagi writer gi direction gi mayam zigi film mayam zigi kogi camera gi mamang da nataba silrang da su yam thaw yaw ba adi punsi gi tangkhai amadi kogi Manipuri film gi asilrang oina lembirak laba kogi yamane yamagi ming amadi yamagi isagi hojik ji oiba sahi gi matang da mayam dam sak tak pina ba ina haije apa angam nang nukade bakada thambra ai karira ne apa angam kadi ge lai phambu aina karam khangkatra mesinang ge roib ni mina sinang khamra ai apa adum na pangai hai kana taseng na habla ai isha gi sai auji yankhai ga taruk sujale loina na aina film da khungdara pasi 2000 kuira 1998 ki khungda le pune ai amen bele cha nangna kirike nakon ke pakang lai na mai tai ma chapa pura raron chapun tapa jinja sutungan pa mitai ba kirike pa be silulat ki matam khal ya matam dagi ni silulat ki aham film je kam matam hawa ai ahme film se aroi bi bidai au adu matang da amuba sandan lei ama moi dagi hore film hai film is the role je yam sang yaw ron ji nongju ahing hai ji su silulat film ni ma ji wari ji aina kai hani aina foundation warga sanaba wari haita film sida ai keno gi aina villain gi role ma lawje ai gi nupi ji koi gi samu ko gi sida komla yon mani komla nom da koi gi heroine sina haita re ko romi matam da romita jina gari throga thomgai gi wari na alu villain 1990 yo Salim la pajina yam toina di ai masta akoni thabaka tawbuga yumgi thabainga mayam haidare sumgi tawsina aina kaya saida wai asangba matam da di question chen ba khotba tawba aduga yam hena me pra lupasmum da ba adu ayam matam di wakhan da di pra kathok haidare thaba hoina budi am chen ba khotba ngam jadra ba kogi Manipuri film da Manipuri film se koi na mayam se khangbi du ngai koi Manipuri film da saruk yari ba saktam lang ne ba music na sigi ayam ba 70% 80% di loi sacrifice ne wa mamon de gi income lak pa mamon de paisa lak pa kam na karim ta leite ka Manipuri film se sakhot ta ya de Manipuri gi miam entertainment tok da ya de habi wakholo na kathob ngak ta ne wa kathob ngak ta aji yam gi ming na sa do mayang bam radisha sa isa gi horpham ji kari gi kai horpham na do ji na kai le bi ai horpham ji aseng badi wabgai de ni wabgai mayali kai ta re ado hoji na si kwa ke tin kon yang le kai de le je ai gi na hawa ni pun sin na wabgai da le ba ek ai na me sure ba sai kun ma tu gi ai sai de sum kwa ke tin de le je ba ta re adagi andaki yamaze mi gi film da smaina role kha lor gi yaw na ta yamagi han ba present pu thok ko kadi
ꯆꯥꯛ ꯆꯥꯕ꯭ꯔꯣ ꯆꯥꯗ꯭ꯔꯤꯌꯦ ꯅꯪꯒꯤꯗ ꯐꯝꯕ ꯂꯥꯛꯀꯦ ꯌꯥꯕ꯭ꯔꯣ ꯍꯣꯏ ꯌꯥꯏꯌꯦ ꯀꯔꯤꯔ ꯂꯣꯡꯀꯥꯛꯀꯤꯌꯣ ꯆꯥꯛ ꯊꯣꯡꯕ ꯂꯣꯏꯇꯕ꯭ꯔꯥ ꯊꯤꯌꯨ ꯆꯥꯛꯀꯤꯅꯤ ꯊꯥꯡꯒꯠꯄꯗ ꯉꯥꯏꯔꯤꯌꯦ ꯐꯤꯂꯝ ꯑꯃ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤ ꯍꯥꯏꯕꯗꯣ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤꯗꯨꯗꯗꯤ ꯏꯌꯥꯝꯕꯒꯤ ꯑꯦꯛꯇꯤꯡꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯃꯦꯆ꯭ꯌꯨꯔ ꯑꯣꯏꯕ ꯑꯗꯒꯤ ꯌꯥꯝꯅ ꯑꯩꯈꯣꯏ ꯂꯣꯀꯥ ꯀ꯭ꯌꯨ ꯍꯥꯏꯗꯣ ꯂꯣꯀꯥ ꯀ꯭ꯌꯨꯁꯦ ꯑꯩꯈꯣꯏꯅ ꯌꯨꯇ꯭ꯌꯨꯕꯇ ꯊꯥꯒꯠꯄ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕ ꯃꯤꯁꯤꯡꯅ ꯑꯁ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯐꯤꯂꯝꯅꯤ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗ ꯌꯦꯡꯈꯤꯕ ꯐꯤꯂꯝꯅꯤ ꯂꯣꯀꯥ ꯀ꯭ꯌꯨꯁꯦ ꯌꯥꯝ ꯐꯖꯩ ꯈꯣꯠꯂꯤ ꯀꯥꯏꯅ ꯍꯥꯏꯕꯤꯔꯛꯄ ꯏꯌꯥꯝꯕꯅ ꯑꯁꯤꯒꯤ ꯐꯤꯂꯝꯁꯤꯗ ꯂꯣꯀꯥ ꯀ꯭ꯌꯨ ꯁꯥꯅꯤꯅ ꯈꯟꯕꯤꯈ꯭ꯔꯤꯁꯦ ꯀꯔꯤ ꯋꯥꯈꯜꯗꯒꯤ ꯈꯟꯕꯤꯈꯤꯕꯅꯣ ꯃꯁꯤ ꯁꯨꯃꯥꯏꯅ ꯇꯧꯕꯅꯤ ꯑꯩꯅ ꯋꯥꯔꯤ ꯄꯥꯕꯗ ꯃꯁꯤ ꯏꯔꯤꯕ ꯔꯥꯏꯇꯔꯁꯤꯁꯨ ꯑꯩ ꯏꯌꯥꯝꯕꯅꯤ ꯌꯥꯝ ꯂꯨꯅ ꯇꯤꯟꯅꯖꯕ ꯍꯥꯏꯇꯥꯔꯦ ꯃꯤꯅ ꯇꯤꯟꯅꯕꯩ ꯊꯥꯛꯁꯤ ꯃꯤꯅ ꯅꯇꯩ ꯅꯅꯥꯎꯅꯕꯨ ꯍꯪꯉꯕꯅꯤ ꯑꯩꯈꯣꯏꯅ ꯑꯩ ꯒꯥꯔꯤ ꯃꯅꯤꯡꯗ ꯅꯞꯇꯅ ꯈꯣꯠꯇꯅ ꯀꯣꯏꯆꯦꯟ ꯆꯦꯟꯃꯤꯟꯅꯕꯅꯤ ꯑꯗ ꯃꯥꯏ ꯋꯥꯔꯤ ꯁꯨꯝ ꯂꯤꯕꯁꯤꯗ ꯑꯩꯅ ꯏꯁꯥꯅꯒ ꯄꯥꯝꯖꯕꯒ ꯑꯩꯅ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯅꯤ ꯑꯩꯈꯣꯏꯒꯤ ꯅꯦꯁꯅꯦꯜ ꯏꯟꯇ꯭ꯔꯤꯒꯤꯇꯤ ꯍꯥꯏꯇꯥꯔꯦ ꯃꯁꯤꯗ ꯑꯗꯨꯗ ꯈꯤꯇꯪ ꯌꯨꯝꯐꯝ ꯑꯣꯏꯕ ꯋꯥꯔꯤ ꯈꯔ ꯇ꯭ꯔꯥꯏꯕꯦꯜꯒ ꯃꯩꯇꯩꯒꯒꯤ ꯃꯔꯛꯇ ꯂꯩꯅꯕ ꯔꯤꯂꯦꯁꯟꯁꯦ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯅꯛꯁꯟꯅꯅꯕꯒꯤ ꯋꯥꯔꯤ ꯈꯔ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯑꯩꯅꯁꯨ ꯄꯥꯝꯖꯕ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯂꯩꯅꯔꯤꯕ ꯑꯩꯈꯣꯏ ꯖꯥꯇꯤ ꯑꯅꯤ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯕꯒꯤ ꯂꯤꯄꯨꯟꯁꯤ ꯀꯃꯥꯏꯅ ꯇꯧꯕꯒꯦ ꯑꯩꯅ ꯃꯁꯤꯒꯤ ꯋꯥꯔꯤꯁꯤꯗ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯑꯩ ꯃꯁꯤꯃꯗꯤ ꯇꯧꯖꯔꯒꯦꯅ ꯇꯥꯃꯣꯗ ꯑꯩꯅ ꯍꯥꯏꯖꯔꯨꯕꯅꯤ ꯑꯗꯒꯤ ꯇꯥꯃꯣꯒꯤ ꯃꯤꯡꯗꯤ ꯇꯥꯃꯣ MKZ ꯃꯥꯅ ꯏꯕꯅꯦꯕ ꯃꯥꯅ ꯏꯕꯅꯤ ꯑꯗꯣ ꯃꯥꯅ ꯃꯍꯧꯁꯥ ꯑꯩꯈꯣꯏꯅ ꯌꯥꯝ ꯄꯤꯛꯏꯉꯩꯗ ꯄꯨꯊꯣꯛꯈꯤꯕꯖꯥꯠꯅꯤ ꯑꯗ ꯃꯥꯒꯤ ꯐꯤꯂꯝꯗꯅꯤ ꯑꯌꯥꯝꯕ ꯑꯩꯅ ꯌꯥꯎꯖꯔꯤꯁꯤꯁꯨ ꯄꯤꯛꯏꯉꯩꯗ ꯄꯨꯊꯣꯛꯈꯤꯕ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯍꯜ ꯑꯣꯏꯔꯀꯥꯟꯗ ꯆꯞꯀꯁꯨ ꯃꯥꯅ ꯄꯨꯊꯣꯛꯁꯤ ꯑꯅꯧꯕ ꯚꯔꯖꯟ ꯑꯣꯏꯅ ꯄꯨꯊꯣꯛꯁꯦꯅ ꯑꯩꯉꯣꯟꯗ ꯀꯟꯅ ꯄ꯭ꯔꯦꯁꯔ ꯄꯤꯕꯗꯒꯤ ꯑꯩꯅꯁꯨ ꯄꯨꯊꯣꯛꯆꯕ ꯑꯗ ꯏꯌꯥꯝꯕ ꯑꯗ ꯑꯩꯅ ꯌꯥꯎꯖꯔꯤꯕ ꯐꯤꯂꯝꯁꯨ ꯑꯌꯥꯝꯕ ꯃꯥꯒꯤ ꯃꯈꯥꯗ ꯇꯧꯕ ꯑꯩꯈꯣꯏꯒꯤ ꯃꯥꯒꯤ ꯕꯦꯅꯔ ꯃꯈꯥꯗ ꯇꯧꯕ ꯁꯪꯀꯔ ꯐꯤꯂꯝ ꯄ꯭ꯔꯣꯗꯛꯁꯟ ꯑꯅ ꯑꯗꯣ ꯑꯌꯥꯝꯕ ꯃꯥꯏꯁꯦ ꯑꯩꯈꯣꯏꯒꯤ ꯃꯍꯧꯁꯥ ꯐꯤꯂꯝ ꯃꯥꯏꯁꯦ ꯑꯩꯈꯣꯏ ꯀꯅꯥꯒ ꯍꯤꯡꯍꯧꯅꯤ ꯅꯣꯡꯖꯨ ꯑꯍꯤꯡ ꯑꯔꯣꯏꯕꯤꯗ ꯃꯩꯁꯥꯛ ꯀꯥꯏꯅ ꯌꯥꯝ ꯄꯨꯊꯣꯛꯈꯤ ꯑꯗꯣ ꯇꯥꯃꯣꯁꯤ ꯅꯣꯡꯃ ꯈꯪꯍꯧꯗꯅ ꯑꯩ ꯂꯝꯕꯤꯗ ꯊꯦꯡꯅꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗ ꯋꯥꯔꯤ ꯁꯨꯝ ꯇꯧꯅꯕ ꯇꯥꯃꯣ ꯑꯩꯁꯨ ꯌꯥꯝ ꯄꯥꯝꯖꯕꯅꯤ ꯑꯩꯁꯨ ꯈꯣꯡꯗꯥꯖꯔꯒꯦ ꯈꯣꯠꯀꯦ ꯇꯧꯕꯗꯒꯤ ꯌꯥꯅꯤ ꯅꯪ ꯑꯩꯅ ꯌꯦꯡꯕꯗ ꯌꯥꯅꯤ ꯀꯥꯏꯅ ꯊꯥꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯕꯁꯨ ꯑꯩꯈꯣꯏꯒꯤ ꯂꯣꯀꯥ ꯀ꯭ꯌꯨ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯂꯣꯀꯥ ꯀ꯭ꯌꯨꯒꯤ ꯐꯤꯂꯝꯁꯦ ꯑꯩꯈꯣꯏꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯑꯩꯈꯣꯏꯅ ꯆꯍꯤ 7-9ꯒ ꯁꯨꯔꯛꯄ ꯑꯗꯨꯋꯥꯏꯗꯁꯨ ꯚꯤꯗꯤꯑꯣ ꯐꯤꯂꯝ ꯑꯣꯏꯅ ꯃꯅꯤꯄꯨꯔꯗ ꯄꯨꯊꯣꯛꯈ꯭ꯔꯦ ꯑꯗꯣ ꯚꯤꯗꯤꯑꯣ ꯂꯩꯀꯥꯏꯒꯤ ꯁꯣꯁꯇꯤꯗ ꯀꯩꯗ ꯌꯥꯝ ꯀꯥꯞꯅꯗꯅ ꯑꯩꯈꯣꯏ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩꯗꯁꯨ ꯌꯥꯝ ꯀꯤꯅꯕ ꯐꯤꯂꯝ ꯑꯃ ꯑꯣꯏꯈꯤ ꯂꯣꯀꯥ ꯀ꯭ꯌꯨꯁꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯇꯤ ꯑꯝꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯌꯥꯝꯕꯅ ꯍꯥꯏꯈꯤꯕ ꯃꯥꯡꯈ꯭ꯔꯤꯕ ꯑꯩꯈꯣꯏꯒꯤ ꯋꯥꯔꯤꯁꯦ ꯑꯃꯨꯛ ꯍꯧꯅꯅ ꯃꯌꯥꯝꯗ ꯄꯨꯊꯣꯛꯎꯠꯄꯁꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯌꯥꯝꯕꯅ ꯐꯤꯂꯝꯒꯤ ꯂꯥꯏꯟꯁꯤꯗ ꯈꯣꯏꯗꯥꯔꯛꯏꯁꯦ ꯏꯁꯥꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯑꯩꯅ ꯇꯥꯖꯕꯗ ꯑꯩꯈꯣꯏꯒꯤ प्राइमरी स्कूल की ओजा हुई इन ताइको हायर सेकेंडरी लमैदों हायर स्कूल जो ओजा हुई तभी तो ओजा हुई को कोई की फिल्म सीधा जो हम थवा यावरी को फिल्म सीधा कोई रोल चावगे का पिक करे को मन लोबी दना फिल्म सीधा असंग मतम देखो फिल्म सी हम यावबगी अपाम हम लेसे कई वखल देगी नो मसे कम हम मतम दे होरकी मसी न फुंदोक सबता दि समाय तई अखोई हाइतारे खर लम लापना लोयालम हाइतारे अदगी हवरपनी मतमदा अखोई बोन सानबो रो अखोई नोबाब हेक सानबी अदु मतमदा अखोइना लीला अमा हे मतमदा देवदास लीला सानै अदु मसु अंगांग ओइना कुजिन जन येम को सम तौबसिदा अखोइनागा खुदाई मम सेलगा सानबो खोपा सम पामजबदु सम सानबो यावरे अदगी कलब की सही सकबो खोपा अदे स्कूल नि सम तव सम यावरे सम इकंग खमौदना सावराबो मतम जे सिल लापो मतम जे नो आई हाई दुनि नि इकंग खमौदना जि एम जे थेंनै लंबी दा नाइ वानि लिंगि बि आई अंगांग ओदे पामजगी दो अंत फंगदो माले हाइसना अनलाइन यावरे जो हाइतारे जो फगी हाइबी पता छाउबुदि नबुक मांग पकिरा तानिंग देखो नथौ सागनो ꯆꯨꯝꯗꯕꯔꯅꯦ ꯑꯣꯖꯥ ꯈꯨꯟꯁꯤꯗ ꯊꯕꯛ ꯐꯕꯗ ꯃꯃꯤꯡ ꯆꯠꯂꯝꯕ ꯀꯗꯤꯔꯤꯌꯥ ꯅ꯭ꯌꯨꯁꯤ ꯁꯤꯡ ꯆꯟꯕ ꯆꯠꯇ꯭ꯔꯦ ꯄꯥꯝꯗꯁꯨ ꯆꯠꯇ꯭ꯔꯦ ꯑꯣꯖꯥꯒꯤ ꯃꯅꯥꯛꯇ ꯑꯗꯨꯝ ꯅꯛꯅ ꯐꯝꯗꯨꯅ ꯂꯩꯅꯤꯡꯕꯅꯦ ꯆꯨꯝꯃꯦꯀꯣ ꯈꯨꯟꯒꯤ ꯂꯩꯁꯥꯕꯨ ꯃꯣꯏꯊꯦꯝ ꯇꯧꯗꯨꯅ ꯐꯥꯕꯗꯤ ꯇꯧꯒꯅꯣ ꯂꯣꯡꯀꯥꯛꯀꯤꯌꯣ ꯅꯪꯅ ꯃꯌꯨ ꯈꯔ ꯊꯛꯆꯜꯂꯒ ꯀꯤꯒꯅꯤ ꯈꯟꯕ꯭ꯔꯥ ꯃꯁꯦ ꯅꯪꯒꯤ ꯅꯄꯥꯅ ꯁꯥꯕ ꯌꯨꯝ ꯅꯠꯇꯦ ꯀꯨꯏꯅ ꯂꯩꯔꯗꯤ ꯑꯄꯥ ꯇꯥꯛꯊꯣꯛꯑ ꯐꯨꯍꯟꯒꯅꯤ ꯈꯪꯉꯣ
Oi, Laisha Masa, Migi Mapa Pangana, Lam Helabadi, Nang Pusu Pubi Ganika. ꯑꯃꯒꯤ ꯃꯊꯪꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯔꯤ ꯀꯔꯤ ꯌꯥꯎꯒꯗꯕ ꯐꯤꯂꯝ ꯂꯩꯔꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯏꯁꯥꯒꯤ ꯑꯣꯏꯅ ꯑꯁꯤꯕ ꯊꯋꯥꯏꯒꯤ ꯃꯃꯤꯁꯤꯅ ꯌꯥꯝꯕꯒꯤ ꯂꯥꯁ ꯐꯤꯂꯝ ꯑꯣꯏꯔꯦꯅ ꯈꯟꯕꯤꯕ꯭ꯔꯥ ꯌꯥꯝꯅ ꯄꯨꯊꯣꯛꯆꯕ ꯐꯤꯂꯝꯁꯤ ꯃꯊꯪ ꯑꯃ ꯄꯨꯊꯣꯛꯀꯦ ꯍꯥꯏꯕ ꯋꯥꯈꯜ ꯂꯩꯕ꯭ꯔꯥ ꯑꯩ ꯐꯤꯂꯝ ꯇꯧꯈ꯭ꯔꯤꯅꯤ ꯑꯩ ꯍꯦꯛ ꯄꯦꯟꯁꯤꯟ ꯐꯪꯕꯀꯣ ꯑꯩ ꯐꯤꯂꯝ ꯑꯃꯅꯤ ꯇꯧꯈ꯭ꯔꯤꯅꯤ ꯑꯗꯨꯒ ꯁꯣꯔꯠ ꯐꯤꯂꯝ ꯃꯆꯥ ꯑꯃꯅꯤ ꯑꯃꯁꯨ ꯇꯧꯕꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯦꯞꯇ ꯂꯩ ꯑꯩ ꯅꯤꯡꯁꯤꯡꯒꯅꯨ ꯌꯥꯗꯦ ꯗꯣꯛꯇꯔ ꯍꯥꯏꯗꯅ ꯂꯣꯏꯔꯕꯅꯤ ꯑꯗꯣ ꯑꯩ ꯁꯦꯟꯁꯔ ꯂꯧꯅꯕꯒꯤ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯁꯤ ꯃꯉꯥꯏꯔꯦ ꯑꯗꯣ ꯑꯩ ꯂꯥꯏꯐꯇꯤ ꯄꯨꯔꯥ ꯑꯩ ꯍꯦꯛ ꯂꯥꯏꯐꯁꯤꯅ ꯂꯩꯔꯝꯒꯩ ꯍꯧꯒꯠ ꯀꯥꯡꯈꯠꯄ ꯉꯝꯃꯤꯐꯥꯎ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯗꯤ ꯐꯤꯂꯝꯁꯤꯗ ꯑꯗꯨꯝ ꯑꯩꯅ ꯀꯠꯊꯣꯛꯀꯦꯅ ꯑꯩ ꯑꯁꯥ ꯇꯧꯖꯩ ꯇꯧꯁꯤ ꯇꯧꯈꯤꯅꯤ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯈꯣꯡꯗꯥꯔꯤꯕ ꯃ꯭ꯌꯨꯖꯤꯛꯁꯤ ꯑꯩꯈꯣꯏꯒꯤ ꯃꯈꯜ ꯑꯃꯗ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯃꯈꯜ ꯑꯃꯅꯦꯕ ꯑꯁꯤ ꯁꯣꯁꯤꯌꯦꯜ ꯁꯥꯔꯚꯤꯁ ꯃꯈꯜ ꯑꯃꯅꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯑꯣꯏꯔꯤꯕ ꯁꯃꯥꯖꯁꯤꯒꯤ ꯆꯠꯅꯕꯤ ꯂꯣꯟꯆꯠ ꯃꯇꯧ ꯀꯔꯝꯅ ꯁꯦꯝꯗꯣꯛꯑꯒ ꯃꯅꯤꯄꯨꯔꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯀꯗꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯑꯣꯏꯕ ꯁꯃꯥꯖꯁꯤꯒꯤ ꯑꯩꯈꯣꯏꯒꯤ ꯑꯍꯣꯡꯕ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯌꯥꯝꯅ ꯆꯥꯎꯕ ꯊꯧꯗꯥꯡ ꯑꯃ ꯂꯧꯔꯤꯕꯅꯤ Lukmaida yoliba laibhigi mapokni Manipuri filmsi ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁ꯭ꯇꯦꯟꯗꯔꯗꯁꯤꯗꯒꯤ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯆꯥꯎꯈꯠꯂꯕ ꯐꯤꯂꯝꯁꯤꯡꯁꯤꯒ ꯆꯥꯡꯗꯝꯅꯕ ꯉꯝꯕ ꯐꯤꯂꯝ ꯑꯃ ꯐꯤꯂꯝꯒꯤ ꯁ꯭ꯇꯦꯟꯗꯔꯗ ꯑꯣꯏꯅꯕ ꯍꯣꯠꯅꯕꯗ ꯀꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯑꯩꯈꯣꯏ ꯅꯍꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏ ꯐꯤꯂꯝ ꯃꯦꯀꯔ ꯑꯩꯈꯣꯏꯗ ꯁꯖꯦꯁꯟ ꯄꯥꯎꯇꯥꯛꯇꯪ ꯄꯤꯕꯤꯌꯨ ꯍꯣꯏ ꯑꯩꯒꯤ ꯃꯣꯠꯇ ꯁꯨꯝ ꯍꯥꯏꯖꯔꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯍꯥꯏꯕꯁꯤꯗꯤ ꯂꯥꯏꯔꯕ ꯄ꯭ꯔꯖꯥꯅꯤ ꯑꯗꯨ ꯃꯊꯛꯇ ꯄꯣꯂꯨꯁꯟ ꯃꯌꯥꯝꯁꯤ ꯀꯔꯤꯃꯠꯇ ꯂꯩꯇꯦ ꯍꯥꯏꯖꯔꯤꯕ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯍꯥꯏꯖꯗꯅꯁꯨ ꯑꯗꯨꯝ ꯂꯥꯛꯑꯕꯅꯤ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯀꯔꯤꯔ ꯇꯧꯗꯅ ꯃꯇꯦꯡ ꯈꯔ ꯄꯤꯕꯤꯔꯒꯗꯤ ꯑꯩꯈꯣꯏ ꯃꯄꯥꯟ ꯂꯝꯒꯤ ꯍꯥꯏꯗꯤ ꯑꯥꯎꯠꯁꯥꯏꯠ ꯃꯄꯥꯟ ꯂꯝ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯌꯥꯝ ꯄꯤꯛꯄ ꯁ꯭ꯇꯦꯠꯅꯤ ꯑꯇꯣꯞꯄ ꯋꯥꯔꯜ ꯋꯥꯏꯗ ꯑꯣꯏꯅ ꯑꯩꯈꯣꯏ ꯊꯥꯗꯣꯛꯄ ꯌꯥꯕꯒꯤ ꯃꯑꯣꯡꯗ ꯌꯥꯎꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯇꯦꯡ ꯈꯔ ꯄꯥꯡꯍꯟꯅꯤꯡꯕꯒꯤ ꯑꯁꯥ ꯑꯩꯅ ꯇꯧꯖꯩ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯔꯤꯀ꯭ꯋꯦꯁ ꯇꯧꯗꯅꯁꯨ ꯂꯥꯛꯏ ꯃꯁꯤꯃꯛ ꯑꯩꯈꯣꯏ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯌꯦꯡꯁꯤꯟꯕꯤꯔꯛꯀꯅꯤ ꯍꯥꯏꯅ ꯑꯩꯅ ꯑꯁꯥ ꯇꯧꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯩ ꯉꯁꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯗ ꯑꯩꯈꯣꯏꯒꯤ ꯑꯣꯖꯥ ꯔꯥꯙꯦꯁ꯭ꯌꯥꯝꯅ ꯏꯁꯥꯒꯤ ꯑꯆꯤꯟꯕ ꯃꯇꯝ ꯀꯌꯥ ꯀꯥꯏꯊꯣꯛꯄꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯗ ꯍꯥꯏꯗꯤ ꯅꯧꯅ ꯐꯤꯂꯝꯒꯤ ꯂꯝꯗ ꯈꯣꯡꯗꯥꯖꯔꯛꯂꯤꯕ ꯑꯩꯈꯣꯏꯒꯤ ꯅꯍꯥꯔꯣꯜꯁꯤꯡꯗ ꯑꯩꯈꯣꯏꯒꯤ ꯑꯍꯜ ꯑꯃ ꯑꯣꯏꯅ ꯌꯥꯝ ꯑꯣꯏꯅ ꯃꯇꯝ ꯑꯃꯗ ꯐꯤꯂꯝꯒꯤ ꯃꯇꯝ ꯀꯔꯝꯅ ꯁꯤꯂꯨꯂꯣꯏꯗꯇꯒꯤ ꯍꯧꯔꯒ ꯍꯧꯖꯤꯛ ꯐꯥꯎꯒꯤ ꯖꯔꯅꯤꯁꯦ ꯀꯃꯥꯏꯅ ꯂꯥꯛꯈꯤ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯍꯦꯟꯅ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯃꯅꯤꯄꯨꯔ ꯐꯤꯂꯝ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤ ꯃꯅꯤꯄꯨꯔꯒꯤ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯂꯤꯅꯤꯌꯔ ꯕꯤꯂꯤꯅꯤꯌꯔ ꯑꯝꯇ ꯌꯥꯎꯕ ꯅꯠꯇꯦꯕ ꯍꯧꯖꯤꯛꯀꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯒꯤ ꯂꯦꯚꯦꯜꯗ ꯂꯩꯔꯤꯕ ꯐꯤꯂꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏ ꯕꯖꯦꯠꯁꯤ ꯏꯟ ꯇꯔꯝꯁ ꯑꯣꯐ ꯃꯤꯂꯤꯌꯟꯁꯇ ꯀꯔꯣꯔꯁꯇ ꯅꯠꯇ꯭ꯔꯒꯗꯤ ꯐꯖꯕ ꯐꯤꯂꯝ ꯑꯝꯇ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯗꯥꯏꯔꯦꯛꯇꯔꯁꯤꯡꯅ ꯄ꯭ꯔꯣꯗ꯭ꯌꯨꯁꯔꯁꯤꯡꯅ ꯏꯗꯤꯇꯔ ꯑꯗꯒꯤ ꯐꯤꯂꯝ ꯐꯦꯇꯔꯅꯤꯇꯤ ꯃꯌꯥꯝꯁꯤꯅ ꯑꯋꯥꯕ ꯀꯌꯥꯝ ꯈꯥꯡꯉꯒ ꯂꯩꯇꯅ ꯅꯝꯖꯔꯤꯕ ꯐꯤꯂꯝꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯅꯕ ꯑꯗꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯑꯐꯥꯎꯕ ꯐꯤꯂꯝꯁꯤꯡꯁꯤꯒ ꯀꯝꯄꯤꯠ ꯇꯧꯅꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯖꯔꯤꯕ ꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯆꯥꯎꯊꯣꯛꯆꯅꯤꯡꯉꯥꯏ ꯑꯃꯅꯤ ꯑꯁꯤꯒꯨꯝꯂꯕ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯐꯤꯕꯝ ꯑꯁꯤꯗ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁ꯭ꯄꯣꯟꯁꯔꯒ ꯇꯧꯕꯤꯗꯅ ꯐꯥꯏꯅꯥꯟꯁꯀ ꯇꯧꯕꯤꯗꯅ ꯑꯩꯈꯣꯏꯒꯤ ꯐꯤꯂꯝꯁꯤ ꯁꯔꯀꯥꯔꯒꯤ ꯑꯣꯊꯣꯔꯤꯇꯤꯅ ꯄꯨꯊꯣꯛꯄꯤꯔꯒꯗꯤ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯁꯤ ꯑꯩꯈꯣꯏꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯃꯃꯤꯡ ꯆꯠꯄ ꯐꯤꯂꯝ ꯑꯣꯏꯗꯅ ꯃꯅꯤꯄꯨꯔꯤ ꯀꯜꯆꯔ ꯃꯅꯤꯄꯨꯔꯒꯤ ꯑꯥꯔꯇꯤꯁꯁꯤꯡꯁꯦ ꯋꯥꯔꯜ ꯋꯥꯏꯗꯇ ꯑꯦꯛꯁꯄꯣꯖ ꯇꯧꯕꯗ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯒꯅꯤ ꯑꯃꯗꯤ ꯁꯣꯏꯗꯅ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕ ꯏꯌꯥꯝꯕꯅ ꯊꯝꯕꯤꯔꯤꯕ ꯋꯥꯈꯜ ꯑꯗꯨ ꯑꯩꯅ ꯁꯨ ꯑꯩꯈꯣꯏꯒꯤ ꯃꯔꯤ ꯂꯩꯅꯕ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯒꯚꯔꯟꯃꯦꯟꯠꯒꯤ ꯑꯣꯊꯣꯔꯤꯇꯤ ꯑꯃꯗꯤ ꯁꯔꯀꯥꯔꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯐꯤꯂꯝꯁꯤ ꯆꯥꯎꯈꯠꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯞ ꯁꯣꯏꯗꯅ ꯂꯧꯔꯛꯀꯅꯤ ꯍꯥꯏꯕꯁꯨ ꯊꯥꯖꯕ ꯊꯝꯖꯔꯤ ꯑꯗꯨꯒ ꯏꯌꯥꯝꯕꯅ ꯉꯁꯤ ꯌꯦꯡꯕꯤꯔꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯨꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤ ꯏꯌꯥꯝꯕꯕꯨ ꯍꯟꯅ ꯊꯥꯒꯠꯆꯔꯤ Hey, Minok Bakang! Nang nakunda wajaw ay balalaga! Ungi lay sabu asip po na may tem tau bra! Singmi ay koy bu apang manikan bra! Nung kakyo, nang ginataura, nang nabungek bra. Uy, lamen bilay sa! Nakmanan yung tau oy bra! Nakungi Bakang lay ta bra! Karigi may tay Minok pa bra! Nang ginataw lay tiye. Ay mabupu nang nakangbro. Ay apana nang buhay tung inanaban ni bra. Lakano, nasakto hinade. Kadir! Kadir yang you!
ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯩꯈꯣꯏꯒꯤ ꯉꯁꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯁꯤꯕꯨ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯅꯨꯡꯁꯤꯖꯔꯕ ꯃꯅꯤꯄꯨꯔꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯦ ꯁꯜꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯑꯃꯗꯤ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯕꯨ ꯅꯨꯡꯁꯤꯕꯤꯗꯨꯅ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣꯁꯦ ꯁꯦꯌꯔ ꯇꯧꯕꯤꯌꯨ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯌꯥꯝꯒꯤ ꯁꯦꯕꯥ ꯇꯧꯕ ꯉꯝꯕ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯆꯦꯅꯦꯜ ꯑꯃ ꯑꯣꯏꯅ ꯍꯣꯠꯅꯕꯗ ꯑꯗꯣꯝꯁꯨ ꯆꯥꯎꯔꯕ ꯊꯧꯗꯥꯡ ꯂꯧꯕꯤꯌꯨ ꯍꯥꯏꯗꯨꯅ ꯑꯩꯈꯣꯏꯒꯤ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯍꯥꯏꯖꯔꯤ ꯆꯦꯅꯦꯜꯁꯨ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯌꯨ ꯊꯦꯡꯛ ꯌꯨ ꯚꯦꯔꯤ ꯃꯆ Subscribe now and press the bell icon. Never miss an update.